State asida chatnariba inner line permit system ILPS asidi mayak yautaba base year laitaba amadi yelhomigi chapchaba wahan thok laitaba system amani haina JC ILPS ke convener YK Dhiren Maitaina phongdokhrei ngasi lamjing maira mingthol phangkhraba ILPS chatna halu haiba ihoda laikhidraba sapam Robin Hood ki mangarak suba yelhomi ihoda lamjing maira ningsing numit palan thoram aduda pena yakairol saklaba matung laison thoram pangthokpaga loinana laikhidrabagi maphamda laisu katuna ikai khumnuba utkhi India pumbada lising ani kunmari da mipum khuding thaknaba ising phanghanaba akanba miyeng changbagi saruk ama oina langthabal acida di lising ani kunthoi fawbada yumthong khuding thaknaba ising phanghanba ngamlagani haina Cap and PD Minister Karam Siamna phongdokhrei Jiribam district COVID-19 test taunaba COVID-19 AG test rapid antigen test kit Manipur ki Chief Minister N Birenna video conference ki khuthangda launch tawkhrei Jiribam ki Chingdong Laikai da leiba Deputy Commissioner ki conference hall da launching thoram adu pangthokhi Numit kharanista nong marang kaina chubadagi Bishnupur district ki Kumbi Kendra ki manung chana leiba Kumbi Logtombi Lokon gi Lokpham hectare kunlom ngasi isingna thumjin khrei loinana awaba taraba lomising asigi pangbaya ba mateng sing lohon amadi har lemna phanghan binaba Kumbi Urban Development Committee amadi Kumbi lomi sinmi apunba lupna lenga ki pukning sing selakli Central Forest Mantri Bukhi DFO RK Amarizit ki meeting makada Imphal Airport yauna tongan mamapham sing dagi kanglon kaina purakpadagi phagat laba wildlife article sing ngasi Central Forest Mantri Bukhi complex da mai thaduna amadi phumjinduna manghankrei Department of Science and Technology, Ministry of Science and Technology, Government of India, Kiran Division, New Delhi, Makhada, Directorate of Extension Education, Central Agricultural University, na Sindana, Ngasidagi Haudana Numit Humni Chupna, Induced Breeding of Pieces, Haiba Hiramda, Pangthokadaba Training Program, Ama Haudokre. Manipur Miyamgi Lifeline Oriba National Highway No. 2 Imphal Dimapur Lambi Asigi Mapham Kharada Maru Oina Tendong Yang Dagi Maharabi Amadi Kogru Laikai Dagi Modbung Phawbagi Lambi gi saruk ka hena phatabana accident thokpa yabagi chang yamna wangle lambi gi saruk sing asibu government na athuba matamda semjin bi haina the Northern United Club Organization na thadorakpa cherol amana khanghalakli